ꯑꯩ ꯊꯝꯅꯦꯜꯗꯁꯨ ꯑꯗꯨꯝ ꯎꯕꯤꯔꯝꯕꯅꯦꯅ ꯈꯜꯂꯦ ꯀꯩꯅꯣꯅꯤ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯂꯩꯔꯦꯀꯣ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯃꯦꯆꯤꯟꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯆꯤꯟꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯆꯦꯟꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯅꯥꯅ ꯁꯨꯚ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯅ ꯌꯣꯟꯕꯅꯤꯀꯣ ꯃꯣꯏꯁꯦ ꯁꯨꯚ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯀꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯗ ꯂꯥꯛꯑꯦ ꯁꯤꯀꯣ ꯍꯥꯏꯔꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯐꯤ ꯇꯥꯏꯕꯗ ꯆꯪꯕ ꯄꯣꯠ ꯆꯩꯈꯩꯗꯣ ꯑꯗꯨꯗꯨꯅꯦꯕꯀꯣ ꯑꯩꯈꯣꯏ ꯇꯦꯂꯔꯤꯡ ꯇꯧꯕꯗ ꯆꯪꯕ ꯄꯣꯠ ꯆꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯏꯀ꯭ꯋꯤꯞꯃꯦꯟ ꯈꯔ ꯑꯩꯅ ꯊꯝꯅꯦꯜꯗ ꯊꯝꯖꯔꯤꯗꯣ ꯑꯗꯨꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯗꯨꯅꯦꯕ ꯑꯩꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯌꯦꯟꯕꯅꯤ ꯃꯌꯥꯝꯗ ꯁꯨꯝ ꯑꯟꯕꯣꯛꯁꯤꯡ ꯇꯧꯒꯦ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯦꯛꯄꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯀꯥꯏꯕ ꯈꯣꯠꯄꯗꯤ ꯊꯣꯏꯅ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯄꯣꯠꯁꯦ ꯑꯄꯥꯕ ꯌꯥꯝꯅ ꯑꯄꯥꯕ ꯄꯣꯠ ꯑꯗꯒꯤ ꯌꯥꯝꯅ ꯇꯦꯛꯀꯟꯕ ꯄꯣꯠꯇꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯕꯨ ꯌꯦꯡꯁꯦ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯒ ꯌꯦꯡꯁꯦ ꯀꯩꯒꯨꯝꯕ ꯇꯦꯛꯄ ꯈꯣꯠꯄ ꯌꯥꯎꯔꯝꯗꯕꯗꯤ ꯑꯣꯏꯁꯅꯨ ꯀꯩꯒꯨꯝꯕ ꯌꯥꯎꯔꯝꯃꯒꯁꯨ ꯑꯃꯨꯛ ꯔꯤꯇꯔꯟ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯒꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯔꯤꯇꯔꯟ ꯇꯧꯗꯣꯏꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯉꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯁꯤ ꯕꯣꯛꯁ ꯂꯩꯔꯦꯀꯣ ꯕꯣꯛꯁ ꯂꯩꯔꯦ ꯑꯗꯨꯗꯤ ꯑꯟꯕꯣꯛꯁꯤꯡ ꯇꯧꯗꯣꯏꯅꯤ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯃꯦꯆꯤꯟꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯀꯦꯜ ꯀꯩꯀꯥ ꯑꯣꯟꯕ ꯈꯣꯠꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯀꯨꯝ ꯆꯪꯉꯤꯗꯅ ꯑꯩꯁꯦ ꯍꯥꯄꯦꯟꯒꯨꯝꯕ ꯀꯩꯀꯩ ꯈꯔ ꯇꯨꯏ ꯍꯥꯄꯦꯟꯒꯨꯝꯕ ꯑꯗꯨꯗꯨꯅ ꯍꯥꯄꯦꯟꯒꯨꯝꯕ ꯇꯨꯕ ꯈꯣꯠꯄ ꯇꯧꯕ ꯀꯥꯟꯗ ꯏꯁꯀꯦꯜꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯁꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯨꯒꯤꯅꯤ ꯑꯩꯅ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯀꯩꯅꯣꯁꯦ ꯁꯤꯖꯤꯟꯅꯕꯅꯤ ꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯆꯦꯟꯕꯅꯤ ꯑꯩꯅ ꯇꯨꯕ ꯈꯣꯠꯄ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯄꯦꯟꯒꯨꯝꯕ ꯈꯔ ꯇꯨꯏ ꯁꯣꯔꯠ ꯄꯦꯟꯒꯨꯝꯕꯀꯣ ꯍꯥꯄꯦꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯨꯔꯀꯥꯟꯗꯗꯤ ꯏꯁꯀꯦꯜꯗꯣ ꯌꯥꯎꯗꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩ ꯑꯗꯨꯝ ꯍꯧꯖꯔꯛꯑꯒꯦꯀꯣ ꯈꯤꯇꯪ ꯊꯝꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯑꯝꯇꯪ ꯇꯧꯒꯦ ꯍꯧꯖꯔꯒꯦ ꯑꯩ ꯑꯟꯕꯣꯛꯁꯤꯡ ꯍꯧꯖꯔꯒꯦꯀꯣ ꯑꯩ ꯊꯥꯡꯁꯦ ꯁꯤ ꯑꯣꯏꯅ ꯂꯧꯖꯔꯦ ꯇꯧꯔꯒꯦ ꯑꯗꯨꯒ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯁꯦ
Adam Daraga. What I do? I'm doing unboxing for swim equipments. Let us see what are they. This for use for trailer, and this is our marker. And I don't know how to use this. Made in, it's mentioned made in China. Made in China. I don't know how to use this. Okay, anyway, and then let's see. Scale. These scales are also they have different names. Legs, hip scale, lap scale, and this is also sini mayam sigi scale guys haitare. Simaka masak sing jamu mande ko. Masak sing jamu mande. So I am jana musi jamu check ko. Erase that. So long check magi. For you go masak mong sing haitare. Tonga magi mathau roina tonga mathau roi. Let's see. And then yung siya pa. Sigide asoibam bu yaudre aduga sigami sige kaino adum yung siya pa ino pa sa ate.
sini sila ko sigi portion akogi hip ki ade arm gi ka kol ma ta sigi portion sisine akone sisine aduga sila re sigi price na sigi price rupees ma sila mention da ko ma tungina rupees 50 per piece rupees 50 piece 50 akogi swagi market pibano khangde but magi oina se pira ko de lupa rupees 50 pi and sisu hape ko sisu pire cereal जैसे कहीं नहीं है इसे लाइक hape sigi mathau de yam kana khangdri ko sigi mathau si de yam kana khangdri sisu hap sisu ai mathau yam kana khangdri sum YouTube to kai de hom ka yenga ge sigi mathau si kai no chap cha na I khangdri sisu yenga ge daga yam sisu kogi talent tawba chinau sing di khangbiramgani akogi kano na tare akogi tai bu ka soi gi bu khoki bu yaw do odo kak to ni bsin si karak si da tare si karak si thada de suma u shape ki la maya gi se si de kak an do ni sim lai re si ji makhong phajana pan bi re ha bu di maton ji si je tum me point ko asin tumme aduna maraga soktana bagi card am happy re man thank you Flipkart thank you so much and she happy re bibire sigi magi meter on na se ko bibire egiso hana budi lai sina hana gine sina hana gi sina new chema ano happy re ko lai matanda happy re laga scissor ni sama happy re happy re se hapsa lage aduga last the shape designer triangle hai triangle hai this is only rupees 1818 only
ꯑꯣꯟꯂꯤ 18 ꯄꯤ ꯑꯗꯣ ꯁ꯭ꯋꯥꯏꯗꯗꯤ ꯀꯌꯥ ꯄꯤꯕꯅꯣ ꯈꯪꯗꯦ ꯂꯨꯄꯥ 18 ꯄꯤ ꯍꯥꯏ ꯁꯤꯗꯤ ꯈꯔ ꯄꯥꯏ ꯁꯤꯗꯤ ꯈꯔ ꯄꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅꯤ ꯃꯌꯥꯝ ꯁꯤꯒꯤꯁꯤꯡꯁꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯐ꯭ꯔꯣꯝ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯑꯩꯅ ꯀꯛꯆꯕ ꯉꯥꯛꯇꯅꯤ ꯀꯣ ꯍꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯍꯥꯏꯕꯁꯤꯡꯁꯦ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟ ꯀꯩꯅꯣ ꯇꯧꯕꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯗ ꯑꯗꯨꯝ ꯐꯤꯔꯣꯜ ꯐꯨꯔꯤꯠꯀꯨꯝꯕ ꯈꯔ ꯑꯗꯨꯝ ꯇꯨꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗ ꯀꯩꯗ ꯗꯨꯀꯥꯟꯗ ꯆꯥꯎꯅ ꯇꯧꯗ꯭ꯔꯒꯁꯨ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯦꯆꯤꯟ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕ ꯃꯤ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕ ꯃꯤꯁꯤꯡꯅ ꯑꯗꯨꯝ ꯌꯥꯝꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯨꯗ꯭ꯔꯒꯗꯤ ꯇꯥꯍꯟꯅꯤꯡꯉꯤꯕ ꯁꯦꯞꯁꯤꯡꯗꯣ ꯇꯥꯔꯛꯇꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯅ ꯐꯖꯅ ꯑꯗꯨꯝ ꯂꯩꯔꯨꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯦꯕ꯭ꯔꯤꯛꯇꯣ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯇꯨꯖꯕ ꯍꯩꯔꯒꯗꯤ ꯑꯗꯨꯝ ꯇꯨꯖꯕ ꯌꯥꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯕ ꯍꯩꯕꯤꯔꯒꯗꯤ ꯐꯦꯕ꯭ꯔꯤꯛꯇꯨ ꯂꯩꯔꯒ ꯑꯗꯨꯝ ꯇꯨꯕ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨ ꯁꯤꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯗꯣ ꯑꯩꯅ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯂꯩꯕꯅꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯄꯨꯂꯞꯅ ꯀꯌꯥꯁꯨ ꯌꯦꯡꯁꯤꯀꯣ 1 2 3 4 5 6 7 8 9 10 11 12 13 14 and 15 ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯄꯨꯂꯞꯇ ꯃꯥꯒꯤ ꯇꯣꯇꯦꯜ ꯑꯦꯃꯥꯎꯟꯁꯦ 363 ꯑꯣꯏ ꯁꯤ ꯄꯨꯂꯞꯁꯤꯗ total amount of these items 200 rupees 363 ꯑꯣꯏ ꯁꯤꯗꯩꯁꯤ ꯄꯨꯂꯞꯁꯤꯗ ꯃꯌꯥꯝꯁꯤꯗ ꯄꯨꯂꯞꯅ 263 ꯑꯣꯏ ꯑꯗꯨꯅ ꯁꯨꯝ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯇꯦꯛꯄ ꯈꯣꯠꯄ ꯀꯥꯏꯕ ꯑꯃꯐꯥꯎ ꯌꯥꯎꯔꯛꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯇꯦꯛꯄ ꯀꯥꯏꯕ ꯑꯃꯐꯥꯎ ꯌꯥꯎꯔꯛꯇꯦ ꯁꯤꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯏ ꯁꯤꯁꯦꯀꯣ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯏ ꯕꯠ ꯁꯤꯗꯤ ꯅꯣ ꯄ꯭ꯂꯥꯁꯇꯤꯛ this also plastic and this item ꯁꯤꯒꯤꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯏꯗ꯭ꯔꯦꯀꯣ ꯁꯤꯁꯦ ꯑꯃꯗꯤ and all ꯑꯇꯣꯞꯄ ꯑꯇꯩ ꯀꯩ ꯔꯤꯃꯦꯅꯤꯡ ꯁꯤꯁꯨ ꯄ꯭ꯂꯥꯁꯇꯤꯛ ꯁꯤ ꯀꯩꯅꯣ ꯍꯦꯟꯗꯜꯕꯨꯗꯤ ꯑꯣꯏ ꯑꯇꯩ ꯑꯣꯏꯗꯦꯀꯣ ꯑꯇꯩꯁꯤꯗꯤ ꯂꯣꯏꯅ ꯄ꯭ꯂꯥꯁꯇꯤꯛ ꯉꯥꯛꯇꯅꯦ ꯑꯗꯣ ꯁꯤꯁꯤꯡꯁꯦ ꯑꯗꯨꯝ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯗꯨꯝ ꯐꯖꯅ ꯀꯥꯏꯗꯅ ꯑꯗꯨꯝ ꯐꯖꯅ ꯂꯥꯛꯑꯦ ꯑꯦꯟ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯄꯤꯁꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯤꯞꯀꯥꯔꯠꯇꯁꯨ ꯑꯩꯈꯣꯏ ꯊꯦꯡꯛꯁ ꯐꯣꯔ ꯒꯤꯚꯤꯡ ꯗꯤꯁ items ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯣꯏꯅ ꯗꯦꯂꯤꯚꯔꯤ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯈꯟꯈ꯭ꯔꯤꯁꯦ ꯌꯥꯎꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯇꯦꯛꯄ ꯀꯥꯏꯕ ꯌꯥꯎꯔꯝꯒꯗ꯭ꯔꯅ ꯈꯟꯕꯅꯦꯕ ꯑꯗꯣ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯇꯦꯛꯄ ꯀꯥꯏꯕ ꯑꯗꯒꯤ ꯃꯑꯣꯡ ꯂꯥꯛꯄ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕꯗꯣ ꯌꯥꯎꯒꯗ꯭ꯔꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯅꯣ ꯃꯤꯁꯇꯦꯛ ꯑꯁꯣꯏꯕ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯗꯤꯁ ꯑꯥꯏꯇꯦꯝꯁ ꯁꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯁꯣ ꯊꯦꯡꯛ ꯌꯨ ꯋꯥꯟꯁ ꯑꯒꯦꯟ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯄꯣꯠ ꯆꯩ ꯁꯨꯝ ꯌꯨꯝꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟꯒ ꯊꯝꯃꯒ ꯈꯣꯡꯒ꯭ꯔꯥꯎ ꯇꯨꯅꯤꯡꯕ ꯐꯨꯔꯤꯠ ꯇꯨꯅꯤꯡꯕꯗ ꯂꯩꯕꯈꯩꯗꯣ ꯑꯗꯨꯝ ꯁꯨꯝꯕ ꯃꯦꯆꯤꯟꯁꯦ ꯀꯩꯅꯣ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯍꯥꯞꯄꯤꯌꯨ ꯁꯤꯒꯨꯝꯕꯁꯦ ꯌꯥꯎꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯦꯛꯖꯦꯛ ꯍꯥꯏꯗꯤ ꯑꯦꯀꯨꯔꯦꯠ ꯑꯩꯅ ꯑꯣꯏꯅꯤꯡꯉꯤꯕ ꯖꯒꯥꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯉꯝꯕꯅꯤ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯍꯥꯏꯈꯤꯕ ꯁꯣꯏꯈꯤꯕꯗ ꯉꯥꯡꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯇꯁꯦꯡꯅꯅ ꯃꯌꯥꯝꯗ ꯁꯨꯝ ꯎꯍꯟꯖꯅꯤꯡꯕ ꯄꯣꯠꯁꯦ ꯑꯗꯨꯝ
ꯑꯣꯟꯂꯥꯏꯟꯗ ꯁꯤꯒꯨꯝꯕ ꯆꯦꯟꯈꯤꯕꯁꯦ ꯑꯗꯨꯝ ꯁꯣꯏꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥꯅ ꯃꯌꯥꯝꯅ ꯄꯥꯈꯠꯄ ꯈꯣꯠꯄ ꯂꯩꯕꯗꯣ ꯀꯔꯤꯝꯇ ꯄꯥꯈꯠꯄꯤꯒꯅꯨ, ꯀꯔꯤꯝꯇ ꯁꯣꯏꯕ ꯌꯥꯎꯗꯅ ꯑꯗꯨꯝ ꯂꯥꯛꯏ ꯍꯥꯏꯕꯗꯣ ꯑꯃꯇꯪ ꯃꯌꯥꯝꯗ ꯎꯠꯆꯅꯤꯡꯕꯗꯨꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯤ꯫ ꯊꯦꯡꯛ ꯌꯨ ꯋꯥꯟꯁ ꯑꯒꯦꯟ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯦꯜꯊ ꯏꯁ ꯋꯦꯜ, ꯑꯐꯕꯅ ꯂꯟꯅꯤ, ꯑꯗꯣꯝ ꯑꯗꯣꯝ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ, ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ꯫ See you tomorrow morning. Thank you once again. Never stop moving forward. ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯕ, ꯃꯌꯥꯝ ꯅꯣꯡꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯈꯪꯖꯤꯟꯕ ꯂꯦꯞꯄꯤꯒꯅꯨ, ꯍꯩꯖꯤꯟꯕ ꯂꯦꯞꯄꯤꯒꯅꯨ꯫ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯃꯁꯨꯡ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁ ꯑꯦꯟ ꯐꯣꯂꯣꯋꯔꯁ, ꯑꯩꯒꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯥꯛꯄꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦ, ꯅꯨꯡꯁꯤꯖꯕ ꯊꯃꯣꯏꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯁꯤꯁꯨ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯎꯠꯄꯗ ꯈꯤꯇꯪ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯌꯥꯝꯅ ꯂꯩꯒꯦ ꯈꯜꯂꯝꯃꯒꯁꯨ ꯑꯁ ꯂꯩꯔꯨꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯅꯦ, ꯇꯦꯛꯄ ꯀꯥꯏꯕ ꯃꯌꯥꯝ ꯇꯧꯔꯛꯀꯗ꯭ꯔꯅꯦ ꯀꯥꯏꯅ ꯈꯜꯂꯝꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗ ꯆꯤꯡꯅꯕꯤꯕ ꯂꯩꯔꯒꯁꯨ ꯑꯩꯅ ꯃꯗꯨꯗꯣ ꯑꯝꯇꯪ ꯁꯨꯝ ꯀꯣꯛꯍꯟꯖꯅꯤꯡꯕꯒꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯊꯥꯔꯛꯄꯗꯗꯤ ꯑꯁꯣꯏꯕ ꯑꯃꯐꯥꯎ ꯌꯥꯎꯗꯦ, ꯇꯦꯛꯄ ꯀꯥꯏꯕ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯗ ꯎꯠꯆꯅꯤꯡꯕꯒꯤꯁꯦ ꯃꯌꯥꯝꯗ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯤ꯫ ꯑꯁꯣꯏ ꯂꯥꯛꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ, ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯂꯦꯠꯁ ꯁ꯭ꯇꯣꯞ ꯐꯣꯔ ꯇꯨꯗꯦ꯫ ꯊꯦꯡꯛ ꯌꯨ once again everyone. Thank you. Love you all.